ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯃꯍꯧꯁꯥꯗ ꯇꯥꯡꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯃꯍꯧꯁꯥ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯋꯥꯡꯈꯩ ꯑꯦꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯏꯪꯂꯦꯟꯅ ꯐ꯭राꯟꯁ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ FIFA ꯋꯥꯔꯜड ꯀꯞꯀꯤ ꯑꯍꯨꯝꯁꯨꯕ ꯃꯐꯝ ꯀꯟꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯃꯍꯧꯁꯥꯗ ꯇꯥꯡꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯃꯍꯧꯁꯥ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯋꯥꯡꯈꯩ ꯑꯦꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ Now for Change ꯍꯥꯏꯕ ꯊꯤꯝꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯄꯨꯅꯦ MSAP ꯑꯦꯂꯝꯅꯥꯏ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯍꯇꯥꯒꯣꯂꯥꯄꯇꯤꯗ ꯄꯥꯡꯊꯣꯛꯄ ꯂꯥꯏꯅꯤꯌꯔ ꯅꯤꯉꯣꯜ ꯚꯦꯟ ꯍꯥꯏꯕ ꯎꯄꯥꯟ ꯊꯥꯕꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈꯤꯕꯅꯤ ꯃꯤꯅꯨꯊꯣꯡꯗꯒꯤ ꯀꯪꯂꯥ ꯅꯣꯡꯄꯣꯛ ꯊꯣꯡ ꯐꯥꯎꯕ ꯎꯄꯥꯟ ꯊꯥꯕ ꯑꯗꯨꯗ MSAPꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ MIUꯒꯤ ꯗꯤꯔꯦꯛꯇꯔ ꯑꯁꯥ ꯁꯤꯟꯍꯥ ꯆꯤꯐ ꯀꯟꯖꯔꯚꯦꯇꯔ ꯑꯣꯐ ꯐꯣꯔꯦꯁꯠ ꯑꯦꯜꯖꯣꯏ ꯀꯨꯃꯥꯔ DFO ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟ ꯕꯤꯀ꯭ꯔꯝ ꯁꯨꯔꯦꯁ ꯅꯥꯗꯦꯅ ꯆꯤꯡꯕꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ MLA TS ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯎꯄꯥꯟ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯕꯒ ꯂꯣꯏꯅꯅ ꯊꯥꯈꯤꯕ ꯎꯄꯥꯟꯁꯤꯡ ꯑꯗු ꯅꯤꯡꯊꯤꯅ ꯁꯦꯟꯅꯗꯨꯅ ꯍꯤꯡꯍꯟꯕ ꯃꯊꯧ ꯇꯥꯏ ꯅꯦꯆꯔ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯗꯒꯤ ꯍꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯅꯣꯡꯃꯗ ꯊꯣꯔꯛꯄ ꯑꯃꯣꯠ ꯑꯀꯥꯏ ꯃꯔꯨꯑꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯃꯐꯝ ꯆꯥꯅ ꯍꯨꯟꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯅ ꯑꯩꯈꯣꯏꯗ ꯑꯣꯛꯁꯤꯖꯦꯟ ꯄꯤꯕ ꯈꯛ ꯅꯠꯇꯅ ꯃꯍꯧꯁꯥꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏ ꯍꯥꯏꯈꯤ ꯍꯥꯏꯔꯤꯕ ꯉꯁꯤ ꯎ ꯊꯥꯔꯤꯕꯁꯤꯡꯁꯦ ꯎꯁꯤꯡꯁꯤꯅ ꯐꯖꯅ ꯍꯧꯒꯠꯂꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯂꯩꯌꯥꯏ ꯀꯥꯏꯗꯅ ꯈꯣꯏꯇꯅ ꯏꯁꯤꯡ ꯊꯨꯝꯃꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯔꯃꯛꯇꯤ ꯐꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯥꯔꯤꯕ ꯎꯁꯤ ꯑꯩꯈꯣꯏ ꯍꯧꯅꯕ ꯍꯣꯠꯅꯕꯗ ꯊꯥꯕ ꯈꯛꯇ ꯅꯠꯇꯕ ꯎ ꯊꯥꯕꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯎꯗꯣ ꯍꯧꯍꯟꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯗꯥꯏꯇ ꯂꯧꯕꯤꯔꯒ ꯑꯃꯃꯝ ꯊꯥꯕꯤꯔꯝꯕꯁꯤꯡꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯂꯩꯀꯥꯏꯗꯁꯨ ꯂꯩꯕꯤꯔꯤꯕ ꯀ꯭ꯂꯕꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯉꯁꯤꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯅꯤꯉꯣꯜꯕꯟꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯗꯧꯔꯤꯕ ꯅꯤꯉꯣꯜꯁꯤꯡꯅꯁꯨ ꯎ ꯊꯥꯔꯤꯕ ꯏꯁꯥꯅ ꯊꯥꯔꯝꯕ ꯎꯁꯤꯡꯗꯣ ꯍꯧꯔꯤꯕ꯭ꯔꯥ ꯍꯧꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯥꯔꯝꯕ ꯎꯁꯤꯡꯗꯣ ꯍꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯎꯁꯤꯡꯁꯦ ꯍꯧꯍꯟꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯛꯄꯗꯁꯨ ꯑꯩ ꯑꯗꯨꯝ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯖꯒꯦ ꯃꯃꯥꯡꯒꯤ FIFA ꯋꯥꯔꯜड ꯀꯞꯀꯤ ꯔꯅꯔꯁ ꯑꯞ ꯑꯃꯗꯤ FIFA ꯔꯦꯡꯀꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯂꯩꯔꯤꯕ ꯐ꯭ꯔꯥꯟꯁ FIFA ꯔꯦꯡꯀꯤꯡ ꯃꯔꯤꯁꯨꯕ ꯏꯪꯂꯦꯟꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯆꯍꯤꯁꯤꯒꯤ FIFA ꯋꯥꯔꯜड ꯀꯞꯀꯤ ꯑꯍꯨꯝꯁꯨꯕ ꯃꯐꯝ ꯀꯟꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯍꯨꯝ USA ꯃꯦꯛꯁꯤꯀꯣ ꯑꯃꯗꯤ ꯀꯦꯅꯥꯗꯥꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 11ꯗꯒꯤ ꯂꯩꯕꯥꯛ 94ꯅ ꯒ꯭ꯔꯨꯞ 12 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯁ꯭ꯇꯦꯗꯤꯌꯝ 13ꯗ ꯆꯠꯊꯔꯤꯕ FIFA ꯋꯥꯔꯜड ꯀꯞꯀꯤ ꯍꯧꯈꯤꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2:30 ꯇꯥꯕꯗ ꯃꯤꯌꯥꯃꯤ ꯁ꯭ꯇꯦꯗꯤꯌꯝ ꯃꯤꯌꯥꯃꯤ ꯒꯥꯔꯗꯦꯟꯁꯇ ꯁꯥꯟꯅꯈꯤꯕ ꯊꯥꯔꯠ ꯄ꯭लेꯁꯀꯤ ꯃꯦꯠꯆꯇ ꯏꯪꯂꯦꯟꯅ ꯐ꯭राꯟꯁꯄꯨ ꯒꯣꯜ 3-3ꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯊꯥꯔꯠ ꯄ꯭लेꯁꯀꯤ ꯃꯅꯥ ꯂꯧꯈꯤꯕꯅꯤ ꯏꯪꯂꯦꯟꯒꯤ ꯃꯥꯏ ꯄꯥꯛꯈꯤꯕꯒꯤ ꯒꯣꯜꯁꯤꯡ ꯑꯗꯨ V ꯁꯀꯥꯅ ꯃꯦꯠꯆꯀꯤ 38 ꯁꯨꯕ ꯃꯦꯠꯆꯀꯤ ꯑꯍꯥꯟꯕ ꯍꯥꯐꯀꯤ ꯑꯍꯥꯞꯄ ꯃꯤꯅꯤꯠ ꯑꯃ ꯑꯃꯗꯤ ꯃꯦꯠꯆꯀꯤ 38 ꯁꯨꯕ ꯃꯤꯅꯤꯠ ꯄꯦꯅꯥꯜꯇꯤꯗ ꯒꯣꯜ 3 ꯆꯟꯈꯤ ꯑꯇꯣꯞꯄ ꯒꯣꯜ 3 ꯑꯗꯨꯅ D ꯔꯥꯏꯁꯅ ꯃꯦꯠꯆꯀꯤ 3 ꯁꯨꯕ E ꯀꯣꯟꯁꯥꯅ ꯃꯦꯠꯆꯀꯤ 19 ꯁꯨꯕ ꯑꯃꯗꯤ J ꯕꯦꯂꯤꯡꯒꯝꯅ ꯃꯦꯠꯆꯀꯤ ꯑꯄꯤꯕ ꯃꯇꯝꯒꯤ ꯑꯍꯥꯞꯄ ꯃꯤꯅꯤꯠ 9ꯗ ꯆꯟꯈꯤ ꯃꯦꯠꯆ ꯑꯁꯤꯗ ꯃꯥꯏꯊꯤꯈꯤꯕ ꯐ꯭राꯟꯁꯀꯤ ꯒꯣꯜ 3 ꯑꯗꯨꯅ K ꯃꯕꯥꯄꯦꯅ ꯃꯦꯠꯆꯀꯤ 94 ꯁꯨꯕ ꯑꯃꯗꯤ ꯃꯦꯠꯆꯀꯤ 63 ꯁꯨꯕ ꯃꯤꯅꯤꯠꯇ ꯒꯣꯜ 2 ꯆꯟꯈꯤ ꯑꯇꯣꯞꯄ ꯒꯣꯜ 2 ꯑꯗꯨꯅ B ꯕꯥꯔꯀꯣꯂꯥꯅ ꯃꯦꯠꯆꯀꯤ 53 ꯁꯨꯕ ꯑꯃꯗꯤ O ꯗꯦꯝꯕꯦꯂꯦꯅ ꯃꯦꯠꯆꯀꯤ ꯑꯄꯤꯕ ꯃꯇꯝꯒꯤ ꯑꯍꯥꯞꯄ ꯃꯤꯅꯤꯠ 6ꯇ ꯆꯟꯈꯤ ngasi nongai matung pung 12 makai tabada World Cup ki aroiba matchta New York New Jersey Stadium East Rutherford ta World Cup ahumlak champion oiriba Argentina amadi amuktang champion oiriba Spain ga sanagani LPG gas consumer singna sakthong gas matau karamna sijinagadage amadi khudong thigadabadagi matau karamna section thaurang lakhutkadage haibagi matangda all gas gear agency mafam khudingda chathaduna lakpai awareness cum training program gi sarukam oina Imphal West ki awang khunau lamkhai community hall da awareness pangthukre
Mass Awareness Training Program adu Lamkhombi VLF amadi Awang Khunau Lamkhai Merapai Biga AGC Manipur State ka khusabnaraga pangthokibani Thoromaduda All Gas Care AGC Manipur State ki Manager SSJ Prakash amadi Field Assistant Happy Rajena Sakthong Gas tagi tholakadaba mahaulang pok singi matangda miyamda takpi tambikhi Haji Pau gi mana thanna aten brand lokchari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Big announcement Akas Manipur chapter gi tuition fee handak chahi gi oina 100% wife tawjiragani akupa marol gi damak makhada pijari ba telephone number asidagi khangwi ba yagani natraga aikoi gi campus office ta legbiraklaga akupa marol khangwi ba yagani loinana experience leraba faculties singna class tawbusu hokre honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break ki matung mem taram nokchari haujik maroi pau amukhana pijari Aikoi miyoiba si mahusada tangduna hinglibani aikoi amata oina mahusa yokhatningasi haina wangkhai sigi mele thangjam arun kumar na haikre amadi England na France maitiba piduna FIFA World Cup ki ahum sumafam kankre the following oina dia signa pizaru paw tan solution jare miang tabiri basing mamuka hanna kurumjare